ꯉꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯑꯩ ꯇꯧꯔꯨ ꯅꯠꯇꯤꯌꯦ ꯑꯩ ꯊꯣꯏꯕꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯉꯤꯉꯩ ꯄꯔꯦꯡ ꯁꯥꯅ ꯊꯥꯜꯂꯤꯕ ꯁꯣꯂꯔ ꯂꯦꯝꯞ ꯃꯈꯣꯡ ꯃꯄꯥ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯎꯈꯣꯡ ꯑꯃꯗ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯑꯃ ꯎꯔꯛꯏ꯫ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯦꯜ ꯂꯥꯡꯉꯛꯏ꯫ ꯃꯇꯝꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯈꯪꯌꯥꯡ ꯌꯥꯡꯁꯤꯜꯂꯛꯏ, ꯁꯤꯠꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗꯨꯅ ꯌꯩꯕꯗ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯃꯁꯥꯗ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯅꯤꯗꯨ ꯁꯣꯂꯔ ꯂꯦꯝꯞ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯗꯦ꯫ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ꯫ ꯁꯣꯂꯔ ꯂꯦꯝꯞ ꯑꯗꯨꯒꯤ ꯃꯅꯤꯡ ꯄꯔꯦꯡ ꯁꯥꯅ ꯎꯄꯥꯝꯕꯤ ꯄꯔꯦꯡꯁꯤꯡ ꯑꯃꯁꯨ ꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠ ꯀꯨꯞꯇꯈꯩ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯎꯕ꯭ꯔꯩꯗ ꯂꯦꯝꯞ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ? ꯎꯏꯌꯦꯗ, ꯑꯩ ꯈꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯎꯔꯤꯁꯦ꯫ ꯀꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯎꯔꯨꯔꯦ꯫ ꯃꯤꯔ ꯂꯥꯏꯔ ꯁꯤꯕꯣ? ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯁꯦ ꯂꯥꯏ ꯇꯤꯟ ꯊꯣꯛꯄ ꯃꯇꯝꯅꯤ ꯍꯥꯏꯅꯔꯤꯗꯨꯗꯤ꯫ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯦ, ꯑꯁꯣꯡꯕ ꯅꯥꯔꯛꯁꯤꯗ ꯅꯨꯄꯤ ꯂꯦꯞꯂꯒ ꯂꯩꯕ ꯍꯧꯅꯗꯦꯕ꯫ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤꯔꯣ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ꯫ ꯑꯍꯣꯏ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯝꯄꯥꯛ ꯃꯆꯤꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯁꯣꯂꯔ ꯂꯦꯝꯞ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯂꯔ ꯂꯦꯝꯞ ꯃꯄꯥ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯎꯅꯥ ꯋꯥꯅꯥꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯇꯥꯗꯦ꯫ ꯑꯗꯨꯒ ꯃꯩꯉꯥꯜꯅ ꯌꯩꯁꯤꯟꯕꯗꯨꯒꯤ ꯎ ꯄꯥꯝꯕꯤꯅ ꯃꯔꯨꯝ ꯇꯥꯕ ꯃꯃꯤ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯁꯣꯂꯔ ꯂꯦꯝꯞꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥ ꯂꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯧꯅ ꯄꯥꯛ ꯑꯃꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯃꯁꯨ ꯆꯠꯊꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤꯁꯨ ꯉꯥꯡꯂꯩꯅꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯑꯃꯨꯕ ꯂꯩꯆꯤꯜꯁꯨ ꯐꯤꯖꯤꯗ ꯀꯕꯣꯛ ꯆꯥꯏꯕꯒꯨꯝꯅ ꯆꯥꯏꯔꯤ꯫ ꯑꯇꯤꯌꯥꯁꯨ ꯂꯤꯆꯠ ꯑꯃ ꯍꯣꯡꯉꯤ, ꯅꯨꯡꯁꯤꯠꯁꯨ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯂꯥꯟꯅ ꯆꯠꯈꯤꯕ ꯃꯥꯟꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤ꯫ ꯐꯪꯉꯤꯕ ꯁꯥꯍꯨꯝ ꯑꯗꯣꯝꯗ ꯃꯃꯥꯏꯁꯤꯡꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯎ ꯃꯁꯥꯗ ꯅꯨꯄꯤ ꯇꯔꯨꯛꯈꯛ ꯃꯈꯣꯡ ꯌꯥꯟꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯎꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯄꯒꯨꯝ ꯁꯟꯗꯣꯛꯂꯤ, ꯑꯇꯤꯌꯥꯗꯨꯅ ꯑꯃꯝ ꯁꯛꯂꯣꯟ ꯄꯨꯈ꯭ꯔꯁꯨ꯫ ꯁꯣꯃꯦꯅ, "ꯍꯩꯁ ꯏꯇꯥꯎ, ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯤ ꯑꯣꯏꯔꯣꯏ, ꯂꯥꯏ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏ ꯆꯠꯍꯧꯕꯅ ꯐꯅꯤꯗ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯂꯒ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ? ꯑꯁ ꯉꯥꯎꯈꯠꯂꯒꯅꯨꯀꯣ ꯑꯝꯇ꯫ ꯑꯁꯦꯡꯕ ꯈꯪꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯇꯤꯡꯈꯠ ꯂꯩꯈꯠꯄꯒꯤ ꯊꯕꯛꯇꯣ ꯑꯝꯇ ꯇꯧꯔꯛꯈꯤꯅꯨꯀꯣ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯔꯩ ꯃꯔꯥ ꯇꯧꯅꯔꯛꯏ꯫ ꯊꯦꯝꯕꯅ ꯃꯥꯡ ꯊꯥꯗꯣꯏꯒꯤ ꯍꯣꯠꯅꯩ, ꯑꯗꯨꯒ ꯁꯣꯃꯦꯅ ꯆꯠꯇꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯏꯟꯅ ꯀꯥꯎꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯇꯧꯔꯤꯉꯩ ꯁꯣꯂꯔ ꯂꯦꯝꯞꯁꯤꯡꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ꯫ ꯀꯝꯗꯧꯅ ꯃꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯗ ꯃꯔꯝ ꯑꯃ ꯏꯆꯥ ꯆꯥꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯊꯛꯇꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯀꯨꯝꯍꯩꯗꯤ ꯑꯗꯨꯃꯛꯅꯤ꯫ ꯂꯝꯄꯥꯛꯇꯨꯗꯅ ꯅꯥꯏꯇꯣꯝ ꯇꯥꯔꯤ꯫ ꯈꯨꯜꯂꯛ ꯂꯩꯔꯛꯁꯨ ꯌꯦꯡꯈꯤꯕꯗ ꯄꯨꯝꯃꯝ ꯃꯝꯈꯤꯕꯒꯨꯝ, ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯤ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ꯫
ꯑꯃꯝꯕꯅ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯛꯂꯤ꯫ ꯑꯃꯝꯕꯗꯨꯗ ꯑꯅꯤꯗꯨ ꯇꯔꯛ ꯇꯔꯛ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛ ꯆꯤꯡꯒꯤ ꯍꯩꯅꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯆꯠꯍꯧꯔꯁꯤ ꯏꯇꯥꯎꯊꯦꯝꯕ, ꯏꯁꯥꯁꯦ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯣ? ꯈꯪꯅꯤꯡꯂꯤ꯫ ꯑꯩꯗꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯥꯏ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯑꯃꯗꯤ ꯑꯩ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯄꯛꯇꯕ ꯋꯥꯗꯣ ꯑꯝꯇ ꯇꯧꯔꯛꯈꯤꯅꯣ꯫ ꯏꯕꯥꯅꯤꯅꯦ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯣꯏ ꯃꯥꯟꯗꯦ꯫ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯦꯕ꯫ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯗꯕ, ꯃꯩ ꯈꯔ ꯃꯝꯕꯁꯤꯗꯕꯨ꯫ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯊꯦꯝꯕꯗꯨ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯃꯁꯥꯗ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯑꯃ ꯄꯥꯏꯁꯤꯟꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯊꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯦꯛꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯝꯄꯥꯛꯇꯨꯗ ꯃꯁꯥꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯑꯣꯛ ꯑꯣꯛ ꯍꯥꯏꯗꯨꯅ ꯇꯤꯡꯕꯣꯡ ꯃꯌꯥꯝ ꯑꯃ ꯑꯣꯠꯊꯣꯔꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛꯀꯠꯂꯦ ꯁꯣꯃꯦꯟꯗꯣ꯫ ꯑꯃꯝꯕꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯍꯦꯛꯇꯃꯛ ꯃꯥꯏ ꯄꯥꯛꯄꯗꯤ ꯅꯠꯇ꯭ꯔꯤ꯫ ꯀꯩꯗꯧꯔꯒꯦ ꯊꯦꯝꯕ? ꯁꯦ ꯅꯪ ꯑꯝꯇ ꯋꯥꯈꯜ ꯇꯥꯎꯁꯦ꯫ ꯊꯦꯝꯕ, ꯊꯦꯝꯕ꯫ ꯊꯦꯝꯕꯁꯨ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯛꯇꯦ꯫ ꯃꯩꯊꯛꯇ ꯂꯦꯝꯂꯩ ꯉꯥꯅ ꯋꯥꯅ ꯈꯥꯡꯕꯒꯨꯝ ꯂꯩꯃꯥꯏꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ꯫ ꯌꯥꯝꯅ ꯋꯥꯅ ꯑꯣꯛ ꯑꯣꯛ ꯍꯥꯏꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯑꯣꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯦ, ꯃꯤ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯅꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯤꯕ ꯐꯪꯂꯔꯣꯏ ꯃꯇꯦꯡꯗꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒ ꯈꯨꯜꯂꯛ ꯂꯩꯔꯛꯇꯨꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯦ, ꯃꯤ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯅꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯤꯕ ꯐꯪꯂꯔꯣꯏ ꯃꯇꯦꯡꯗꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒ ꯈꯨꯜꯂꯛ ꯂꯩꯔꯛꯇꯨꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯔꯤ꯫ ꯐꯤꯕꯝꯁꯤꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯪꯏ꯫ ꯁꯣꯃꯦꯟ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯉꯥꯏꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯕꯁꯨ ꯈꯨꯜꯂꯛ ꯂꯩꯔꯛ ꯆꯠꯂꯒ ꯃꯤ ꯈꯔ ꯍꯧꯅꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕ ꯊꯦꯝꯕꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥꯟꯅꯕꯗꯨ ꯊꯅꯝꯂꯒ ꯑꯃꯝꯕꯗꯨꯗ ꯈꯨꯜꯂꯛ ꯂꯩꯔꯛ ꯌꯧꯅꯕ ꯆꯠꯂꯤ ꯁꯣꯃꯦꯟꯗꯣ꯫ ꯑꯗꯨꯕꯨ ꯐꯅ ꯁꯥꯡꯂꯤ ꯂꯝꯕꯤꯗꯣ꯫ ꯑꯃꯝꯕꯗꯨꯗ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯁꯨꯛꯅ ꯃꯝꯂꯕ ꯑꯃꯝꯕꯗꯨꯅ ꯃꯊꯧ ꯄꯥꯡꯂꯤꯉꯩ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯃꯇꯨ ꯃꯃꯦꯟ ꯏꯄꯣꯟ ꯄꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕꯗꯨꯗ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯨꯜꯂꯛ ꯂꯩꯔꯛ ꯌꯧꯔꯛꯂꯤ꯫ ꯈꯨꯜꯂꯛ ꯂꯩꯔꯛ ꯌꯧꯔꯛꯂꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯕꯗ ꯅꯍꯥ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯁꯣꯃꯦꯟ ꯈꯨꯠꯇ ꯃꯩꯕꯨꯜ ꯄꯥꯏ ꯂꯝꯄꯥꯛ ꯂꯩꯕ ꯑꯗꯣꯝꯗ ꯊꯦꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯇꯥꯎ ꯊꯦꯝꯕꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯝꯄꯥꯛꯇ ꯋꯥꯅ ꯂꯦꯟꯗꯨꯅ ꯂꯩꯍꯧꯕ ꯃꯄꯥꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯁꯣꯃꯦꯟꯗꯣ ꯃꯃꯥꯟꯅꯕ ꯊꯦꯝꯕꯅ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯊꯦꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯍꯩ ꯃꯍꯩ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯁꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯅꯤ, ꯁꯣꯏꯗꯅ ꯊꯦꯝꯕꯗꯨ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛꯄ, ꯂꯥꯏꯃꯥꯡ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯅ ꯆꯦꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯨꯅ ꯈꯨꯟꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯈꯣꯏꯅꯤꯡꯗ ꯇꯥꯛꯂꯨꯔꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯥꯏꯕ ꯈꯣꯏꯅꯤꯡꯅ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯑꯃ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯔꯦ꯫ ꯂꯥꯏꯅ ꯆꯦꯜꯂꯦ, ꯑꯗꯨꯁꯨ ꯂꯝꯂꯛꯇ ꯂꯩꯕ ꯂꯝꯂꯩꯃꯅ ꯆꯦꯜꯂꯦ꯫ ꯂꯩ ꯃꯈꯣꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯩꯕ ꯑꯗꯣꯝꯗ ꯏꯁꯤꯡ ꯆꯦꯟꯕ ꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯣꯏꯅ ꯎꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯂꯨꯆꯤꯡꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈꯤꯕ ꯊꯦꯝꯕꯕꯨ ꯐꯪꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯧꯄꯥꯗꯨꯒ꯫ ꯈꯣꯝꯕꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ, ꯏꯃꯥ, ꯇꯥ ꯊꯦꯝꯕ ꯂꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏꯁꯤꯕꯨ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯄꯥꯈꯪꯁꯨ ꯂꯥꯏꯅ ꯆꯦꯟꯅꯕ꯭ꯔꯣ? ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯆꯥꯎ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯎ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ, ꯅꯅꯥꯎꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯉꯁꯥꯏ ꯍꯣꯇꯦꯜꯗ ꯇꯥ ꯊꯦꯝꯕꯗꯣ ꯇꯥ ꯁꯣꯃꯦꯟꯒ ꯊꯔꯣꯏ ꯆꯥꯕ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯋꯥꯔꯤꯁꯤꯒ ꯑꯩꯗꯤ ꯄꯨꯡꯉꯛꯑꯦ꯫
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯈꯣꯝꯕꯅ ꯑꯩꯗꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯀꯤꯕꯨ ꯉꯁꯥꯏꯋꯥꯏꯗꯤ ꯀꯤꯔꯝꯗꯕꯅꯤ꯫ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯅꯤ, ꯂꯩꯇꯦ ꯀꯥꯏꯅꯒꯅꯦ ꯈꯟꯕꯗꯨꯁꯨ ꯐꯠꯇꯦ꯫ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤ꯫ ꯍꯌꯦꯡꯈꯩ ꯂꯝꯄꯥꯛ ꯂꯩꯕ ꯑꯗꯣꯝꯗꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯅꯆꯥꯗꯤ꯫ ꯊꯣꯏꯕꯤꯗꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯏ꯫ ꯋꯥꯈꯜꯗꯗꯤ ꯇꯥ ꯊꯦꯝꯕꯗꯨ ꯐꯪꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯌꯧꯖꯔꯛꯂꯕꯗꯤ ꯐꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯅꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒ ꯃꯩꯒ ꯃꯨꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯃꯝꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯃꯍꯧꯁꯥꯅ ꯃꯥꯗꯤ ꯃꯤꯠꯀ ꯁꯣꯛꯄꯅꯤꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯣꯏꯔꯥꯡꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯊꯦꯝꯕꯗꯨ ꯐꯪꯖꯔꯗꯤ ꯍꯥꯏꯕꯒꯤ꯫ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝꯗ ꯊꯥꯔꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯒ ꯃꯃꯥꯒꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥ ꯃꯊꯟꯇꯅꯤ ꯉꯥꯏꯍꯧꯔꯤꯁꯦ꯫ ꯐꯝꯗꯨ ꯍꯦꯛ ꯊꯥꯕꯒ ꯀꯥꯡꯈꯜꯗꯨ ꯌꯦꯞꯁꯤꯜꯂꯤ꯫ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯋꯥꯈꯜꯗ ꯃꯥꯒꯤ ꯆꯔꯥꯡꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛꯇꯗꯤ ꯇꯥ ꯊꯦꯝꯕꯕꯨ ꯐꯪꯍꯟꯕꯤꯌꯨꯀꯣ꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯊꯧꯅꯤꯖꯔꯤ꯫ ꯑꯔꯥꯞꯄꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯍꯦꯛ ꯇꯥꯏ꯫ ꯃꯗꯨ ꯇꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕꯣꯏ ꯃꯈꯜꯂꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯡꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯃꯨꯛꯇꯗꯤ ꯐꯪꯖꯔꯗꯤ ꯃꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯨꯝꯊꯈꯤꯕꯒ ꯊꯣꯏꯕꯤꯗꯨ ꯃꯪ ꯑꯃ ꯃꯪꯂꯦ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯑꯁꯨꯝꯅ ꯎꯔꯝꯃꯤ꯫ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨ ꯂꯝꯗ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯗꯣꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯊꯦꯝꯕꯗꯨ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨ ꯂꯝꯗꯝꯒꯤ ꯆꯤꯡ ꯍꯨꯠꯅ ꯂꯝ, ꯀꯛꯆꯤꯡ ꯀꯣꯛꯆꯥꯎꯕꯤ ꯇꯦꯟꯕꯤ ꯆꯥꯅ ꯂꯩꯐꯥꯎ ꯂꯝ, ꯊꯧꯅꯥꯡꯀꯤꯔꯤ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯊꯦꯝꯕꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯆꯦꯟꯕ ꯇꯨꯔꯦꯜꯗ ꯅꯥꯏꯇꯣꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯤ ꯊꯣꯏꯕꯤꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤꯕ ꯊꯦꯝꯕꯕꯨ ꯎꯔꯤ꯫ ꯊꯦꯝꯕꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯇꯝꯅ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯦꯝꯕ ꯌꯦꯡꯅ, ꯇꯥ ꯊꯦꯝꯕ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯥꯏꯇꯣꯝ ꯇꯥꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ? ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯇꯥ ꯊꯦꯝꯕ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯍꯤꯁꯤꯗ ꯀꯥꯈꯠꯂꯛꯑꯣ, ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯁꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ, ꯃꯅꯥꯛ ꯁꯥꯏꯁꯤꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯏꯌꯦ꯫ ꯑꯩ ꯍꯤ ꯇꯣꯡꯕ ꯀꯤꯖꯩ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯇꯥ ꯊꯦꯝꯕ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪ ꯅꯆꯟ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩ ꯇꯞꯅ ꯍꯣꯟꯒꯦ, ꯑꯗꯨꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯦ꯫ ꯇꯥ ꯊꯦꯝꯕ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩ ꯍꯤ ꯍꯣꯟꯕ ꯍꯩ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯩꯍꯧꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯀꯝꯗꯧꯕ? ꯊꯣꯏꯕꯤ, ꯃꯗꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯐꯪꯖꯍꯧꯔꯒꯦ꯫ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯇꯥ ꯊꯦꯝꯕ, ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ, ꯉꯥꯡꯅꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯏ꯫ ꯀꯥꯈꯠꯂꯣ ꯇꯥ ꯊꯦꯝꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯊꯣꯏꯕꯤꯅ ꯉꯝꯗꯨꯅ ꯌꯥꯅꯤꯡꯗ ꯊꯦꯝꯕꯗꯨ ꯅꯝꯗꯨꯅ ꯍꯤꯗꯨ ꯇꯣꯡꯍꯜꯂꯤ꯫ ꯌꯥꯅꯤꯡꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯇꯣꯡꯕ ꯍꯤꯅꯤ ꯇꯧꯔꯤꯗꯣ꯫ ꯇꯞꯅ ꯍꯤꯗꯨ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯔꯥꯏꯗꯨꯗꯒꯤ ꯍꯣꯟꯗꯣꯔꯛꯏ꯫ ꯁꯥꯐꯨ ꯀꯜꯂꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯃꯥꯒꯤ ꯏꯆꯦꯜꯗꯨ ꯄꯣꯊꯥꯗꯅ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯊꯣꯏꯕꯤ ꯈꯨꯠꯇ ꯅꯧ ꯄꯥꯏ ꯍꯤꯗꯨ ꯍꯣꯜꯂꯤ꯫ ꯂꯦꯞꯇ ꯍꯤꯗꯨ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡ ꯍꯨꯠꯀꯤ ꯂꯝꯗꯝꯗꯒꯤ ꯍꯜꯂꯛꯄꯅ ꯂꯝꯂꯦꯟ ꯂꯝꯗꯝ ꯇꯥꯡꯖꯤꯡ ꯂꯝꯗꯝ ꯐꯩꯅ ꯂꯣꯝꯂꯛꯂꯤ꯫ ꯀꯛꯆꯤꯡ ꯈꯨꯅꯧ ꯌꯧꯔꯛꯂꯤ꯫ ꯂꯝꯂꯦꯟ ꯏꯊꯥꯏ ꯄꯨꯅꯝ ꯆꯤꯡ ꯑꯂꯦꯡ ꯀꯥꯏꯕ ꯂꯦꯡꯀꯥꯏꯕ ꯂꯦꯡꯅ ꯀꯥꯏꯕ ꯎꯃꯩ ꯂꯝ
manayna taba iyapal chatlam phawai bi lairamana laije ising iralam saji sana itam khong khuga turel ichau bidi lanthorakle lepta hido amuk holakpana hojikti ithing yorakle ithing dagi hido amuk lepa leitana holakpana lamnen chakpi waya khong waikhong lamnung sidi yorakle pumlen hapcha lodi yetoina natai rakle Imphal turel achobada oina hidu karakle arong sanglang mai yetoina tai tungoi lan thorakle khoi tak maril ilakle moirang oi narakle lokta khongna phanglakle heikak yen pukni lakle lokta yorakpada wakhal amala I thembado ngasai mana hi tongbada phauki baduga haujikadi sathina khenare ngasai mana phauki badi thajadaba pakhatpa thakatpani kanabu sumana thazakhiba leite adubu mahakna mafamsida yoraklagana thajabana thajadabagi mahut sinkhre hidu tongna thaibida onsilaga hairi thoibe aikhoina urise loktak natra loktak ne ta themba haikrak yelina safonglam thangjina yelam kekpak thok thanga kadong karangching mailana samlaklabani thoibe loktak yorakpase ai hingdoi male Kaidobagi puksel piklibano ai leiringai ta thembagi matuna masokadaba taibang midi lairadana lai fauba maru hundari thoibe aina lambakta yamna wana leiringai amuba ama changlaklaga aigi thabakdani le aduga aigi thawai miral sa lu amagi manungda hapchilaga lamlen jingnung hutana purakhe aigi hakchang dile hori adusu ising khong amada Laima khongki thawai sidi namdana nangna pubirakle aina ngasai kamdongna yorakhi habadana karigi achumba haidriba ai yamna kiki thoibe asengba achumba ngangba ngambagi thauna do aingonda leiti thoibe magi wahai sinda tabada nungai tabadi phawi aduga amuksu thawai miral puduna phuklaga chatpa ngamba misak ado kanano haina amuksu ma khangningi Tekta kaidana amuksu punna loktak yorakpasigi khallubada mahak amuksu nungaiji waramba kharada nate yamna koklabani thajabana mangda tham hido adum punna tongminaduna yumdabu yoradi haiduna punna chatminari